Arambai News Guwahati da Maithelongi pau tawiribasingbu yan hanumagtada chingangbam Suzitrani na khurumjari. Hojing asigi samlappa mariba pausing lobirase. Hadag Assam ki Rai Sabha ki mikhalda lamba yaudana uncontested mai pakiba BJP ki MP Pavitra Margheritana matamaduda Congress ki mirep oikiba Ripun Borana hadag Congress thadok TMC da changkibagi matangda palladuna Ripun Bora khangdagi onthaduna maida takrabani hairakre. Adubo TMC da changbagi damak Ripun Borada congratulations su pirakhe. Jeragasida Assam ki CM Himanta Biswa Sarma naso Assam da de Congress loiragani habisi nomogi mayek singlakli hairakre. AJP amadi apti nimidang amakakta da same kiba dol singne mai pakpa thoklabasu karamba party da chongsingadoribano tambangamde makatarakhe. Nagalamromda Congress Thadoktuna TMC da ngarang changkhrabagi matung yan hanboina machin kangthokladuna Ripun Borana Congress ki lanasi BJP ki mayokta nate Congress manungi lane Assam ki Congress luchingba singna mahakbu Congress ta leibasi pamde hairakre. Haukiba August Nipanda Tripura gi Sipahi Jalada Phakiba Al Qaeda ga Marinaba Ansarul Bangla Team haina koba terrorist group amagi member ahum ngasi Bongaigaw da Purakiba ga loinana court puthokre. Hariba terrorist ahum asina Bongaigaw Abhyapuri amadi Jogi Khopada camp togduna ka hinba thong kya chatharamba thengnarakhi. Handakta Mathaga Samda Chengum Charubadagi Mui Taramari Lake Drabagi Watok Nemthadring Americ Asida Assamgi Chingi District Dima Hasau the Su Hu Chenva Chengum Charubadagi Mui Ama Lake Hidre. Umrang Sotagi kilometer Nipan Lap the Labamapam Amada Puna Mui Mapan Chengum Charubadagi Naraki. Hauzik Taret Lying Chathari Makogi Manungdagi Anigi Pivamdi Yamnamak Luna Laisu Hairi. Miyoi amadi naba paraduna hospital dagi discharge tawkre. Mamang chahi Englishingani kunmathoigi me mapanda thokiba Madhutila rape case ki matangda victim gi damak witnessing gi statement sing amadi cross examination ngasi mapung phana pangthokre. Thoromaduda Justice Demand Committee for Madhutila rape victim gi coordinator Mutum Gunathon Singh Madhutila dagi Ozat Thambal Nongin NGO gi General Secretary Sarat Laishram Treasurer Pratima Devi Executive Member Birmohan Singh amadi victim gi mabung amadi apokpa mamasu saruk yakhi haina Nongin gi General Secretary Sarat Laishram na thadorokpa cherol amana phongdorakle. Manipur ki CM N Birena Cabinet Minister Singh Habadi TH Bishwajit Y Khemcha namadi Govindas Konthokjam ga loinana ngasi ayuk Prime Minister Narendra Modi ga Delhi da unaduna harauk tayamna wari sanakre. Handaki Delhi khongchalasi mamangi Assembly mikhalna BJP na Mikhalda BJP na seat kuntrani thoi phangduna absolute majority phangkibaga loinana Minister Tarani thoi wasak lorabagi matung Manipura mapung phaba lengak ama semba ngamkhibagi Prime Minister Narendra Modi amadi BJP gi luchingba singda harauk tayamba phongdokpagi khongchatni hairi. Hayeng CM Biren na Delhi dagi thoraklaba matung Minister Taruk na paigadaba phamsing laukthoklegani su hairi. Ngasi ayuk DC Thobal Ahanthem Suvasinggi Miding Makhada District Health Society Thobal na sinduna Azadi ka Amrit Mahotsav ka marilinana Block Health Mela ama Hairok Part 1 Umang Laikonda Pangthokre. Thoromasida Hairoki MLA Dr. Thokchom Radeshyamna Chief Guest Ahanthem Suvasing DC Thobal na President Dr. Y Nakul Singh CMO Thobal amadi Dr. CH Memcha Devi Medical Superintendent Thobal District Hospital na Guest of Honor Singh Oike. Health Mela Sida Thobal District Branch Indian Red Cross Society ki volunteer sing na so Blood Bank and Transfusion Unit District Hospital Thobal ga khusam naduna blood donation camp amasu pangthokhi haina Secretary Thobal District Branch IRCS Kangabam Sadanandana thadorokpa chirol amana phongdorakle. Outer Manipur Parliamentary Constituency ki MP Dr. Lorho S. Forjena External Affairs ki Minister of State Dr. R.K. Ranjanda Ukhrul Senapati amadi Churachandpur na Chingbagi District Headquarters singda Passport Office amamam hangnaba chirol ama thaduna khanghankre hairi.
लंगथबाल केंद्र की MLA कराम श्यामना लमथाखिबा नो टू ड्रग्स ग्रीन वर्ल्ड हाइबा पाउजेल पुरदुना चतखिबा नाइतोम खोंचत कमरी लेना मुतुम मनी कांतना थारंबा उ चारा सिंह मरोइना जिरीबाम की निंगसिंग खुल चतुना मसामकना येंगसेलुबदा उ चारा सिंह अदु टेक्ट काइदना हौरंबा उबदा पारी पुरी अथोब निंगसिंग लुप की कमिटीबु थागतपा फोंदोरखरे BJP की निफुनिथोई सुबह मपो खुमोन थोरमगा मरीजना ngasi Jiribam Municipality Council area gi ward number anidagina tara fawba khwaidagi hena lunanbagi changdamnaba ama pangthokre thoromaduda BJP Manipur Pradesh ki President A Sarda Devi Adhyaksha Jila Parishad Jiribam K Janaki Devi BJP Manipur Pradesh ki General Secretary L Devin Singh amadi K Sarat Kumar Singh na chingbana Presidium member Singh oike BJP Manipur Pradesh की President A Sarda Devi na haikibada lengak asi BJP की lengak ne adubu party manadrabasu lengak की chakthumde phangpham thokpa loina chap manana phangani haiki lunan bagi changdumnaba sida ward number 6 Dibong Khuno ward number 10 Dibong amadi ward number 8 Chandrapur Lakhipur da ahanba anisuba amadi ahumsuba takiba singda manayan thoki लोइदना लेमहौरिबा वार्ड सिंगदसु कंसोलेशन प्राइज पीखी दिल्ली की रायोट जोन जहांगीरपुर ngasisu amuka nunglangbagi thodok thokre mamangi hingsagi thodok adugi khudam changdam amadi chenaba miyoi singi mari makhong thegat palakhiba Delhi Police Crime Branch ki mathakta nunglangsilakhi asumna camera mamangda kahenba singi thong sangsangna uba fangki Police kharasu asoga panangki adubu police na pibam laksin bagaloina yum da changduna thi humba chathaki khongchira sida forensic department ki expert singsu lakhi maroina chenaba ansari sek yamnamak khud kanba BMW car leiba sales su paiba mishakni hairi magasi Bengal da left front ka mari leinei su hairi asumna ka henba singna police tanung langsilakpagi thong asigi matung MNS ki chief Raj Thakre na kulanglaman singnana ba harakhibaga loina BJP na Delhi riot asigi matangda NIA bu thiumba chathanabagi davi torokre adubu thong sing asigi dai home minister ni haraduna aweshina Amit Shah gi mathakta target torokre Azan की मतंगदा MNS की प्रेसिडेंट राज ठाकरे दगी यामनमक अहकप वाफम कया थमलबसु महाराष्ट्र होम डिपार्टमेंट ना धर्म की मफम सिंगदा लाउड स्पीकर सिजनब थिंगबगी ममांगी कोर्ट रूलिंग सिंग ngakna चटनबगी फिरप लौखरे राज ठाकरे ना मस्जिद सिंगदगी लाउड स्पीकर लोकथोकनबगी दावी तौरकपदगी राजनीति की इरांग कया थोलखी लालिबा मे अहुम फावगी मनुंगदा मस्जिद सिंगदगी लेंगाकना लाउड स्पीकर लोकथोकतबा तारबदे माकी पार्टी ना अकनबे एक्शन लौखतकनी हाबगी वार्निंग पिरकिबगा लोइनना मस्जिद सिंगी ममांगमक्तदा हनुमान चालीसा थीगनी हाइना फावबा किहलकपा लेख्रबने अचाकपा मैदा गी हैजिलदुना BJP लुचिंगबा मोहित कंबोजना खोंगफम अमगा हेना कांसिलकलदुना हाबदे हनुमान चालीसा थीननबगिदमक मंदिर सिंगदा लेमना लाउड स्पीकर सिंग येथोरखे लेफ्टिनेंट जनरल मनोज पांडेबु ngasi लेबासिगी अनोबा आर्मी चीफ ओइना खनख्रे इंजीनियर अमना आर्मी चीफ ओइबसी महाकना इहान हानबने महाक हौजिक आर्मी की वाइस चीफ ओइरबने पनबा याई जनरल नराबाने ना लागलिबा अप्रैल 13 दा थबक्तगी पोथारगने नाकलमरोमदा चीफ ऑफ डिफेंस स्टाफ खनबगी मतंगसिदी हौजिक फावदा लेखाई तापंगमदना अदुमक लेरी तमिलनाडुदा लेबा ओकिनावा डीलरशिप अमा मई चाख्रे आउटलेट असिदा खामदुना लेबा ई स्कूटर अमा मई होरकपदगी थौदोगसी थोखिबने शोरूम पुंबा पुमचाक चाखी अदुबु कनागुंबा मतदी असोगपन नंगहौखिदे लेकाई मियाम चेंसिलक्तुना मई मुथतखी निंगसिंगबा याई थौदोगसिगी ममांगदा ई स्कूटर मई होरकपगी थौदोग खरा थोखरबगी मतुंग बैटरीगा मरी लेनबा इशूसिंग सेमजिनबगीदमक कंपनी असिगी प्रेस प्रो स्कूटर गी यूनिट 3,315 अमुखना मपुसिंगदगी कौखलखरबने तमिलनाडु की टेबल टेनिस स्टार चाही 19 खक्त सूरीबा विश्व दिना दयालन गुवाहाटी दगी सिलोंग तमना चटपदा लाइबक थिबा लंबिगी एक्सीडेंट अमा थोक्तुना लेखिद्रे
Biswa Din Dayalan Mahaki Atai Teammate Ahumga Konana ngasi ningthokaba numittagi haugadoriba marfum doisuba Senior National and Interstate Table Tennis Championship ta saruk yananabagidamak Shillong da lakibane. Makoi ahumsu hakjangi mafam kayada sogapan nangki adubu makoi pnamaki pibamdi stable ni haina negrimski maikidagi phongdorakhi. Makoi bu puriba taxi driver adudi khudakta thokdok thokpamda laikidresu haire. Panbayai Biswa Dina Dayalan Thasigi Lorekpada Australia gi Linz ta sanagadoriba WTT Youth Contender da India gi mahut sinduna sanagadoriba singi manungda yamnamak asa leriba India gi sanaroi amane. Asumna Bishwana laikidaba sida Lebasigi Prime Minister Narendra Modi amadi Meghalaya gi CM loidana Tamil Nadu gi CM nasu awaba nungaitaba phongdorakli. National Testing Agency NTA June session gi oina GMAN English ingani kunithoi gi application process amuk hangdokre. Engineering pamjabasingna official website habadi jeeman.nta.nic.in gi kudangda application form thajinnaba hairi. GMAN English ingani kunithoi session 1 application form mention nabagi last date na April 15 ne. Nauna lepna khiba Matungina GMAN English ingani kunithoi session 1 gi examination lagliba June thagi kundagina kunmapan phawa pangthokani aduga GMAN gi anishuwa session na July 13 dagina kunthra phawa pangthokani haire. India da hokiba tha hum COVID case hantharakrabagi matung haujigamu COVID case khangwang wangkhalakpa uba fanglakle. Maroina Delhi, Haryana, Kerala amadi Gujarat hokiba chayol ama asida COVID nabagi chang chada kuntra manga hengalakle. Hokiba chayol ama asida India da COVID case lising taruka chatruk tara phangki adubu sibagi chang de hantarakle. Hokiba chayol ama asida miyoi kuntaret khaktamak laikhide. Kerala da hokiba chayol ama asida anoba case lising aniga chamaga marphumanga phangki. Hokiba pung kunmari asida India da COVID ki anoba positive case chawnga supna ama phangki. Positivity rate na chada 8.8 yaukre. Russia amadi Ukraine lanasi miyoiba jati gi asiya changi wafam ama oirakle. Ukraine amasung Russian Federation na puthokliba si malem gi gehu amadi barley gi chada kuntrani. Chujakna saruk manga thokpagi saruk ama puthoklibane. Aduga numitlegi thauna tangkhai ama hena puthoklibane. Africa amasung yamnamak chawkhatriba leibak nipu mangana import tauba gehu saruk ahum thokpagi amadi leibak ani asidagine. Maramaduna lairabadagi lairaba amadi khwaidagi khudong thiningai oiraba miyoi khutpu ama leibak ani asina thaktuna laklibane. Maramaduna Lana Kansilakli Matik Amadi Sangdukliba Makai Malim Gilareva Lebak Singasi Charai Henbagi Kudong Tiba Mayuk Nabagi Chang Asumasum Hengalakli. Aroy Badangasi Gitantakpa Maroiba Pau Kara Nagau Karbiang Longam Kai Paring the Leba Lung Chung Eriagi Manak Nakna Hadari Ising Chaivida Losering Iraq Naduna Pakang Macha Ani Lake Hidre. Mizoram da African swine fever na maram oiraga ok tarataruk amagasu sikre. Asumna laina asina maram oiduna hokiba tha ahum asida Mizoram da punna ok chatret ka humbudra hena sikre. Ngarang Mizoram da akanba nonglei nungshit sitpadagi church ama yaungna yum chani hena chauna amangata thokre. Arunachal Pradesh ki Deputy CM Chauna Mena Arunachal Pradesh ki Chongkham da sagadoriba Parshuram Kund Development Project Review Taukre. Jammu Kashmir gi Pulwama da Police ani lalhoba singh na kaptuna hatkre. Kakapora area da terrorist singh na landarak padagi Devraj amadi Surinder Singh thokdok thokpam da khudakta laikhide. ED na MWay India gi mathakta pyramid fraud tawi haina maral sirakibaga loinana company asigi lupa crore chatret ka yankai tare dasmik tare provisionally attached taukre. Direct yonbagi mingda multi-level marketing network sanaba amadi pothok sing yamnamak mamal hena yonbagi damak ED na action asi lokhalakibane. Kerala gi Kotapadi Stadium da chathariba Humbudra manga suba Santosh Trophy football da Meghalaya na Rajasthan bungasi ahum ani da maithiba pikre.
Nagal Amaromda, Marfum Doisuba Senior National Table Tennis Championship, Ngasidagi, Shillongi, Sai Indoor Stadium da Hokre. Panbayavadi, Championship Asida Saruk Yaba Lakpadine, Tamil Nadu, Dagi, Biswa Dindayalanna, Lambigi, Labactiva Accidenta, Lake Tivadu. Rajya Sabha ki MP amadi hanagi cricketer Harbhajan Singh na MP oina phangba maki tolop adu lomi gi machanupi sing mahi masing tamhannabagi lamda thadagani lauthokre. ONGC na Tripura da drilling technology anoba ama sizinaba haukre. Amadi sel thumgi awaba marakta Nepal na forex habdi foreign exchange reserve hengathanabagi damak overseas national singda mateng pangbinaba haizarakre. Mapan lebak singda lariba lebak asigi nagrik singda Nepal gi bank singda sel hapchin biraknaba haizarakle. Ngasige na di Arambai News Guwahati da Maidilon gi pau sandok chaba matang sa solution zabagal loinana tabiriba singbo amukuso hanna kurumjari.